Pakistan Army ki Chief Field Marshal Asim Munir hauji USA da khongchat amagidamakta lairibani. Hauji India amadi United States hariba laibak ani asigi trade war gi Akanba talak asida Asim Munir na USA da khongchat ama pangthoktuna mahakna USA da lairingai da India da warning tawduna aki akhang pibi yaba wahiwata kaya ama haiduna handakta social media da viral kana oirakli. Pakistan ki army chief na India da warning tawduna phongdokhiba wahi adudi India na amuk hanna Pakistan da karigumba landarakpa thoklabadi nuclear bomb na khut hangani haina India da aki akhang phikhibani. Masigi Akanba wahi asi Asim Munir na Pakistan da leiraga haibanati mahakna USA da leiraga haibani. Asim Munir hariba Pakistan ki army chief asina India da asiyona Akanba wahiwata phongdokpa ngamlakhiba asi masina takle mayak singna mahakki matungda sakti leiba leibak amana insillaga hahenba manbagi mawong amada lakliba sini. Matang swasida aikhoina ifongfongna uba masak amana Pakistan ki army chief asina India da Akanba wahiwata hairaga warning torakhiba asi mahak hauji USA da leiri. Masigi talak asida USA amadi India leibak ani asi hauji trade war kanna chathari masina maram oiraga matam kuinadagi India amadi USA leibak ani sigi fajakhraba mari adu leirakpa adu handakta kairakpagi phibam ama lakpa asida mahakki matungda USA na naruanda matungda leplaga insinba manba wahi asi phongdokpa yai hainasu tongan ba akhang ahisingna su mot pinaribani. Pakistan ju India su hariba leibak ani asi sakti leiraba nuclear gi khulai leiba leibak aktani. Maram aduna India na Pakistan da singnarakpa khak yaroi. Pakistan su sakti leikraba nuclear gi khulai marang kaina leiba leibak amani hainasu Asim Munir na phongdokhibani. Mahaki wahi asida India asibu usit thawoidabagi karem kathainabagi wahi amasu phongdokli madudi karigumba India na Pakistan da matam amade hektada landarakpa taragadi Pakistan asibu luppa yabagi tangkakta laklabadi malemgi leibak tangkhai amaga punna lupminagani haina nuclear khulai leiba leibak asina India da karem kathaina duna aki akhang nanganba yaba wahi asi phongdokhibani. Aduna Pakistan ki army chief Asim Munir na hariba wafam asi taraina khaklawbudi yaroi masigi maramdi mahaki wafam asi America da leina firakhiba wafam amani. Hauji aikhoina khangba yabadi US ki President Donald Trump na malem asida santi puraknabagi damakta tongan ba lanpham kaya ama hauji kana khamlibani. Mamangda Pakistan amadi India leibak ani sigi lanpham adusu US ki President na khamadagi toknakhibani. Masigi matung tarakpada Iran amadi Israel leibak ani sigi lanpham masisu US President Trump na khamkhibani. Masigi matung tarakpada Cambodia amadi Thailand leibak ani sigi lanpham adusu US ki President na khamkhibadagi hojik tokhrabani. Masigi matung tarakpada hawjikna amuk Russia amadi Ukraine leibak ani sigi matam kuiraba lanpham masisu tokhannabagi damakta hawjik kanna US President na Putin ga unaduna leikhai tanabagi damakta khotnaribani. Maram aduna US ki President asi malem asida santi pamba lan tawba pamdaba misak ama oina mayamna unariba asida Pakistan ki army chief na USA da leina asigumba aki akhang oiba yaba nuclear gi khulai sing sijinaraga lanpham da landabagi wafam sing asi phongdokhiba asida matang asida USA na Pakistan da matung da leplaga insillaga haihallabra haibasisu hangba yaba wahang ama oiri. Aduga karigumba India na industrial gi mathakta dam sarakpa taragadi Pakistan na madu manghan tahangani hainasu phongdokhibani. Pakistan ki army chief Asim Munir gi wafam asida industrial gi mathakta India na dam sarakpa yabagi oithokpa leibra haibasigi wahangda hoi India na masigi turel asigi mathakta dam sarakpa yabagi oithokpadi lei tawatabu masida limited extent oigani. Masigi maramdi industrial asi Pakistan asu India nasu kusi tawba yade. Masida 1960 gi matamda leibak ani asina Indus Waters Treaty haiduna World Bank na mediator oiraga sign tawna khibulei. Masida paliba 1960 gi matamda sign tawna khiba Water Treaty asi kari hairibano haibasida masi tasengna haiba taragadi leibak ani asina Indus Turian da seliba ising asi sharing tawnabagi agreement amani. Masigi agreement asi kari maramdagi lakhibano haiba taragadi matam maduda India amadi Pakistan
Laibak ani asina Indus Turelgi river system asidagi lakpa ising asi Laibak ani asina fangbagi chang asigi matangda kanna ungkhatnarami. Maram aduna Laibak ani asina ungkhatnariba asi toknambagi damakta matam aduda World Bank na mediator oiraga hariba Laibak ani asigi tungan-tunganba rules and regulations semaga sign tawnahankhibani. Masina maram oiraga muknaramba adu peace lakkhibani. Masida Laibak ani asina muknariba Indus-Turiangi river system asida main river asi taruk lei. Masida eastern thangba sida Rabi, Beach, Satles lei. Aduga western thangba asina Indus, Jhelum, Setnap hariba Turian taruk asi lei. Masigi agreement asina hairibana east thangba lairiba Turel Rabi, Beach, Satles hariba Turel asi India na full control tawraga thamba. Masida India na dam sabi yai canal sabi yai amadi irrigation tungan ba sakot thorangi thabak kaya ama paikhatpa yani haina valli. Aduga west thangba lairiba Turel Indus, Jhelum amadi Setnap hairiba Turel asina Pakistan na full control tawraga thamba amadi masida Pakistan na thabak thorang kaya ama paikhatpa yabagi ayaba supiri. Adubu Pakistan na control tawraga thamliba west thangba lairiba Turel sing asida India na limited storage da non consumption gi mota India na sijinaba yari. Masigi manung channa navigation da fishing da amadi run of the river project ki through da India na hydroelectric generation tawba yabagi ayaba su lei. Adubu masi yamna limited oiba masida India na kusira si tawraga makoina apama mawongda pangthokpadi yade. Masida India na hydroelectricity gi damakta achouba reservoir gumbadi sabadi yade. Adubu afikwa run of the river dam masa sabadi yagani. Masinani Laibak ani sina tawnakhiba agreement adugi matung ina isingi hakki damakta mantikna batawdana matam supada ngak senbagi thabak asi Pakistan na chathariba asi. Masigi matang asida karigumba India na agreement asigi niyom sing thugaiduna Indus-Turian gi mathakta dam sarakpa taragadi Pakistan gi lairiba missile tara henna kapsinduna thugaigani amadi amangata sauna thogangani haina aki akhang pikhibani. Indus-Turial asi India gi property amanate Pakistan da missile gi awatpa amatasu leite amadi Pakistan asi nuclear gi khulai leiba matik magul leiraba Laibak amani haibasi India na khak kauroidabani haina napal lamaga loinaraga India da sauna aki akhang pikhiba asini. Pakistan na hairibana Kashmir asi Pakistan gi yamna maru oiba amadi haksinna lauba mafam amani hairi. Aduga Kashmir gi issue asi India manungi oiba issue nate masi malem masida wakhainaba purakpa ngamdriba achoba issue amani haina su pankhi. Maram asina karigumba India na Indus-Turian gi mathak asida dam sarakpa yabagi oithokpa leirabadi masigi pakhum chapchana Pakistan na pinabagi damakta sem saraga lei haina wajau kana ngangkhiba asini. Masigi matungina Indus-Turian gi mathakta dam sarakpa asi Pakistan na hojik kanna ngairi amadi senaraga leiri. India na Turel asigi mathakta dam sarakpa matamda Pakistan mayamgi mayokta khongthang asi laukhatpani haina lawi. Masina sarakliba dam adu soidanamaki manghan tahanabagi damakta Pakistan na sem saraga leire amadi khulai matik chana lei haina su India da warning tawkhibasini. Ningsingba yabadi mamangda thokiba Pahalgam terror attack adugi matungda India na Pakistan gi mathakta Operation Sindur sathakiduna Pakistan gi mathakta India na laman hek khumkhibadagi masigi matung tarakpada Pakistan na India gi mathakta pendaba amadi yaningdaba kaya ama ngasi phawba phumlaga leiribani. Maram aduna handak Pakistan na India gi mafamda maithi khibaduna maram oiraga ngasi phawba India da laman khumningmana ngauraba Pakistan na karigumba masigi matung tarakpada India na Pakistan gi mathakta makhal amatagi oiba aranba kaya ama taroklaba natragana landarakpa taragadi madugi mahi adu afaba khak oiroi haina phongdokhi. Maduna henna chauna ungkhatnabagi thodok ama tholakpu yai. Maduna maram oiraga Pakistan na India gi mathakta nuclear gi khulai asi sijinaraga amanga ta thokanduna chauna landarakpa yabagi oithokpasu lei haina India gi mathakta karem ka thainakhi. Asumna Pakistan gi army ship asina America da leiraga India gi mathakta phongdokhiba akanba wahai wata mayam asida India gi paukhum oina nuclear hariba wahai asi sijinaraga kihan khanganbagi thabak asi Pakistan gi oiba hainabini haina India na su Pakistan gi mathakta karemnaba phongdokhi. Masigi matang asida India na hairibana
Pakistan phongdokhiba wafam asi taraina khak lawba yade Pakistan hariba lepak asina ngaihak leitana angang macha amagumna nuclear hariba wahai asi sanapot amagumna khanduna hek palli masi taraina lawba yade yamna tamthiraba khulai asi sanapot kumna khanduna Pakistan phongdokhiba wafam asi international community na haksinna lawfam thokpani amasung Pakistan gi thawang asi ahenbam ing sangduna sairak pifam je thokpani masigi matang asida India na amukke henna pendriba asina India amadi America hairiba leibak ani asi matam sangna yamna faba mari thamlaga lakhibani adubu leibak asida Pakistan gi army ship asina leiraga India gi mathakta phongdokhiba asigumlaba aki tujungba wahai sing asi America na asum taraga leiba asi yafam thokte amadi masi condemn tofam thokpani haina su India na America gi mafamda yaningdabasu phongdokhi masigi hiramasida panma yabadi US President Trump na malem asida santi gi paujel lauri tongan ba leibak singi lantham kaya ama mahakna khamli prithibi asida lanamata leheloi haina mahakna lauri adubu insinba thousand ba manba wahai amada Pakistan na hui dauna khongduna India gi mafamda asigumba akanba wahai wata sing phungtok bahibasi America na lonna Pakistan gi marumda leptuna insinbani haina masi mayek singbagi mami ama tarakpa sini Maramaduna masigumlaba Pakistan na nuclear hariba wahai asi pallaga India da blackmail taunaba honarakpa sida India na masida hangadaba leite amadi kigadaba leite hairi leibak asigi national security asi ngaktuna thamnaba lokhatham thokpa thabak kaya ama matang matam sana lokhatkani haina su India na Pakistan da warning tokhi makhata na India na Pakistan da usittana asumnasu phongdokhi madudi Pakistan hairiba leibak asi responsible oidaba malemgi leibak kaya amada thokaningdaba thaudok kaya ama thokalakpa yaba leibak amani masi yamna threat oiba country amani haina su pankhi Pakistan gi khutta nuclear weapon leiri makai malem asi tangdu laitaba shanti asi fangloi asim munirna phongdokhiba wafam sing asina Pakistan gi nuclear gi weapon sing asi miyoiba khunagi damakta khandaba amadi terrorist asibu sogatpa miyoi singi khutta takhidra haibagi singnabasu leire haina India na fankhibani matawasum tauna Pakistan gi army ship asina India gi mathakta phongdokhiba asigumlaba akanba wahai wata sing asigi matung tarakpada oina India amadi Pakistan hairiba leibak ani sigi marakta nauhonana anoba lan ama lakpa yabagi oithokpa leirabra haibasisu wahang oina tholaki